traders na Heirok ki Tongan Tonganba Leikai singi club Nupi singi self help group sing dagi plastic ki POTLAM sing LEIBAGI THABAK CHATHARAK PADAGI ngasidi Heirok ta plastic ki POTLAM sing KHUNBA HANBA TANARE ngasisu Women Development Committee Heirok Part 2 Maning Leikai na haukiba chayol singda Leikai adoda social service kaya pangthokpa amadi turel khongbal sengbada phanglakpa plastic ki recycle toba yaba POTLAM kaya recycle tongnaba Ashok traders ta khutsinaki plastic ki POTLAM kaya khutsinaba du ka mari leinana Women Development Committee ki secretary Sunita Ningthaujam na hai committee asina Leikai asida bottle na chingba plastic ki POTLAM kaya mafam rang khangdana chaithokuna mafam sadana thamlamba kaya adu tasin khomjilaga sel on thok Yabagi Tanja Ama, Fangzabasi Adumaki Matik Harabo Nungaiba Fav Habawafam Tamki, Mahakna Makatana Hai, Manipur the Ladybird Tongan Tonganba Leikai Kul Sing the Ladybird Club, SAZ Sing Nasu, Amot Akai Sing, Kana Bahiramda, Sizanabagi Kudong Jabasi Punasaruk Yaminatuna, Lubanan Bat Lamdam Amo Helam Lasi, Langak Nasu Mapung Faba Todang Lobi Habawafam Pongdoki, Amaromda, Heirok the Sizanabaloidaba Plastic POTLAM Sing Kongat Pada, Eco Network Manipur Nasu Atoba Todang Loribani, Makoy Hotna Zabanju Miyamna, Sak na sonari. Bang natraga Leikai masakwa haibasida akoi widi pibambu taru tanana thamba amadi yunana thamba haiba wakalon sida Women Development Committee sina puning sindaraga asigi plastic oil kolam kayama trenda turen mapanda lambida adagi yumthong singsida mana langkong momongde hekalam thokpa aduga mai thamna singba kaya ama tawribasi masigi maram asidagi akoina plastic oil kolam kaya bu tasin khonjin jaraga ngasi tentha marong banda laiba Ashok traders industry asida recycle tawduna kg da lupa tara marida recycle tawduna pudong sabasi lawjabani aduga akoi women committee ki maikai dagi sara sopusu ainga letana thagat sabok hongdok jabo oina media gi thongda haijari